Contorna mungkin bagi kalau masih ada sendiri dengan beberapa terus ya menurut ada dan ini pendidikan diri itu ada sendiri apa itu apa yang ada dengan sama daerahnya terus dari harus waktu mau di belakang jadi kata anak nama itu sendiri nah Jadi kata Sibina si macam ni ada macam ni langsung ada macam sering berada di tempat itu. Mana itu ni juga bukan juga macam juga ini apa penuh juga tak terlalu itu ni apa pun lah pun tak juga jadi saya ada hari dengan tak juga ini dekat ni. Ini dia pun tunggu laga tempat dekat tu, laga pun juga tu pun dapat begini sini sama. Jadi Manipur Sarkar na kantor ini proses bermana na ketika hari na ini dijun di bukan kita karena lokal jadi gaurga hak masih orang ini sambil ya jadi kita datang kalau dia tahu kita pergi kita maju ada social foundation di panggung ke orang kari agak fokus ke tahu jadi bang ini sendiri macam kita macam jadi dunia wajah mau kita dalam mungkin mana orang itu panggung Maya macam ni yang tapi macam dah masa kita ni apa yang jauh itu, jadi dia berdua macam kita jadi supaya sini jadi orang kita dah jadi dia kalau tadi cinta orang ni dah hak kan, yang mana itu jadi bagi sini apa itu statement tu kan, jadi action pasal muka ada action tu, jadi apa ini Ano kaya itu siguro kaya apena panggungan di orang atau di panggungan siguro natin natin. Jadi majuan di landa hawai sa ko may ampun sa apena kahit kung nawa matuloy wasak matong natin dahil na ito wala apena panggungan. Lalu kaya sila ini monumenta kosan macam itu ia berjati sekan tahu. Apa apa berjati Korea kita macam ni ada je Hollywood itu First World War di jadi sama seperti celebration terjadi politik terjadi contoh kita lagi aneh apa ini sekarang sekarang itu yang tu di monumen itu di Jepang ada nak tapi nanti jadi itu ni dalam pada pasti kalau jumpa awak saya terjadi jadi jaga itu macam London City ini akan mana Korea macam dah mana lagi hawa lagi lokal Korea ini lagi lokal dia ada bagian sampai di bawah mana lagi hawa lagi mana macam tu lokal laga mana cara kita sendiri juga. Nah ini kata kita mau kita sendiri ini macam dia ini tentang kue itu macam si kita first world war di angkatan itu juga kalau ke Armenia ada angkatan juga di Armenia ni genocide ni hai ba ke jadi lan ni hai ba macam tu isi celebration tu dan pun kita tahu tu jadi kena luar ada hari pun jadi betul-betul kerja ada apa na lan atau jadi mana tu kata na kami dah mesti ada organisasi mana orang aja kata ada tu over tu ada jadi lan kat kita hai kita ada apa ini saya sistem dah sendiri dulu proses tu kan lagi lagi apa je kalau serkar gitu. Jadi lagi jadi kunci ada ni kunci awal tu kawai itu cara serkar gitu sudah ini lahami itu lagi ada masih tarik si serkar lokal level celebration ke home tangga apa masih angkat tanah juga kalau kita ada organisasi yang kalau tarik itu lagi dasar itu. Mereka sudah tahu jadi apa yang kita buat kita kata nak sendiri juga. Kalau itu apa yang kita kerja hari itu pada jalan.
ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯁꯤ ꯂꯥꯟꯅ ꯇꯝꯕꯤꯕ ꯂꯥꯟꯅ ꯈꯪꯕ ꯑꯃ ꯆꯠꯈꯤꯕ ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯀꯟꯁꯔꯟꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯁꯨꯝ ꯌꯧꯖꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯀꯥꯅ ꯈꯤꯟꯕ ꯃꯇꯝꯗ ꯃꯥꯁꯦ ꯅꯨꯃꯤꯠꯇꯗꯤ ꯄꯩꯁꯥ ꯊꯣꯛꯇꯦ ꯃꯥꯅ ꯄꯩꯁꯥ ꯈꯥꯏꯒꯦ ꯍꯥꯏꯕꯗ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯅꯣꯝꯒꯤ ꯗꯥꯛꯇꯔ ꯃꯣꯍꯦꯟ ꯀꯧꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯥꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯁꯤꯗꯤ ꯑꯩꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯈꯥꯏꯕ ꯆꯠꯆꯒꯦ ꯇꯧꯔꯒ ꯃꯥ ꯃꯊꯟꯇꯅꯤ ꯑꯇꯩꯗꯤ ꯀꯀꯥꯅ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯧꯗꯅ ꯃꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯒ ꯅꯨꯡ ꯂꯧꯔꯨꯕꯁꯨ ꯅꯨꯡ ꯀꯛꯄꯁꯨ ꯈꯥꯏꯕꯁꯨ ꯑꯗꯒꯤ ꯍꯠꯄꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯒ ꯀꯩꯒꯨꯝꯕ ꯇꯧꯔꯒ ꯍꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯤꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯖꯔꯒꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯁꯤ ꯊꯤꯟꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯠꯂꯤꯁ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯐꯝꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯊꯤꯜꯍꯧꯗ꯭ꯔꯒꯗꯤ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯡꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝ ꯀꯣꯠꯁꯤꯟꯕꯒꯤ ꯍꯧꯖꯤꯛꯇꯤ ꯈꯣꯡꯕꯥꯟ ꯈꯪꯗꯦ ꯂꯝꯕꯤ ꯈꯪꯗꯦ ꯏꯔꯣꯡ ꯅꯂꯥ ꯈꯪꯗꯦ ꯂꯣꯏ ꯀꯣꯠꯁꯤꯜꯂꯝꯅꯤꯅ ꯃꯗꯨ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯁꯤ ꯑꯗꯨꯗꯩꯗ ꯊꯤꯟꯈꯤꯕꯅꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯀꯥ ꯍꯣꯏꯅ ꯑꯩꯈꯣꯏꯗꯤ ꯍꯤꯁꯇ꯭ꯔꯤ ꯀꯃꯛꯇ ꯁꯥꯇ꯭ꯔꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯁꯥꯏꯟꯁ ꯇꯝꯃꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯔꯦꯀꯣꯔꯠ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯊꯝꯃꯦ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯊꯝꯃꯤꯕ ꯔꯦꯀꯣꯔꯠꯁꯦ ꯃꯁꯤꯗꯤ ꯑꯌꯥꯝꯕ ꯆꯨꯝꯒꯅꯦꯅ ꯈꯜꯂꯤ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ 1968ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯣꯇꯣꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯠꯇ ꯂꯩ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯤ ꯑꯩꯅ ꯔꯥꯖꯃꯣꯍꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯑꯣꯖꯥ ꯃꯣꯍꯟ ꯍꯣꯏ ꯇꯧꯔꯒ ꯔꯥꯖꯃꯣꯍꯟꯒꯤ ꯀꯣꯡꯒ꯭ꯔꯦꯁꯤꯗꯦꯟꯁꯤꯁꯨ ꯔꯥꯖꯃꯣꯍꯟ ꯂꯥꯏꯔꯤꯛ ꯑꯃ ꯏꯅꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯐꯣꯇꯣꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯗꯥꯛꯇꯔ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯂꯥꯛꯑꯝꯕꯒꯤ ꯐꯣꯇꯣ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯂꯩꯇꯦ ꯅꯦꯍꯔꯨꯅ ꯂꯥꯛꯑꯒ ꯎꯔꯨꯒ ꯂꯥꯛꯄ 1956ꯒꯤ ꯐꯣꯇꯣꯁꯤ ꯂꯩꯇꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯁꯨ ꯂꯣꯏꯅ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯔꯦꯀꯣꯔꯠ ꯀꯤꯄꯤꯡꯁꯤ ꯕ꯭ꯔꯤꯇꯤꯁꯇꯕ ꯖꯥꯇꯤꯁꯤꯒꯤ ꯃꯣꯏꯒꯤ ꯔꯦꯀꯣꯔꯠ ꯀꯤꯄꯤꯡꯁꯤꯗꯤ ꯇꯝꯕ ꯌꯥꯕ ꯑꯗꯒꯤ ꯑꯇꯩ ꯖꯥꯇꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯊꯝꯕꯅꯤꯅ ꯃꯣꯏꯒꯤ ꯔꯦꯀꯣꯔꯠꯁꯤꯗ ꯑꯌꯥꯝꯕ ꯂꯥꯜꯂꯝꯃꯣꯏ ꯈꯔꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟꯗ ꯃꯅꯥ ꯐꯪꯅꯅꯕ ꯃꯥꯅ ꯈ꯭ꯋꯥꯏ ꯍꯩꯖꯟꯕꯅꯤ ꯈꯣꯠꯆꯟꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯃꯣꯏꯒꯤ ꯔꯦꯀꯣꯔꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯦ ꯍꯦꯛꯇ ꯂꯧꯕ ꯅꯠꯇꯦ ꯀꯟꯐꯔꯃꯦꯁꯟ ꯑꯃ ꯆꯪꯏ ꯀꯟꯐꯔꯃꯦꯁꯟꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔ ꯂꯥꯛꯄꯅꯤ ꯃꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠ ꯉꯥꯛꯇꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯆꯪꯕ ꯅꯠꯇꯦ ꯇꯥꯔꯤꯛꯅꯦ ꯃꯐꯝꯅꯦ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯅꯦ ꯑꯩꯒꯤ ꯃꯐꯝꯗꯨꯗꯤ ꯀꯩꯁꯨ ꯀꯟꯁꯔꯟ ꯑꯣꯏꯗꯦ ꯁ꯭ꯀꯨꯜꯗ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯏꯟꯗꯤ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯏꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯗꯨꯗ ꯁꯤꯈꯤꯕ ꯃꯌꯥꯝꯗꯣ ꯃꯁꯤꯒꯤ ꯁꯔꯀꯥꯔꯒꯤ ꯆꯠꯄꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯂꯩꯒꯗꯕ ꯃꯤꯁꯤꯡꯁꯤꯒꯤ ꯔꯦꯀꯣꯔꯠꯁꯤ ꯂꯩꯇꯦꯕ ꯀꯅꯥ ꯀꯅꯥ ꯃꯁꯤꯒꯤ ꯂꯥꯟꯐꯝꯗ ꯁꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯔꯦꯀꯣꯔꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯑꯗꯨ ꯉꯁꯥꯏ ꯊꯝꯕꯤꯕ ꯃꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯂꯩꯒꯗꯕ ꯃꯌꯥꯝꯗꯒꯤ ꯃꯃꯤꯡ ꯃꯊꯥ ꯁꯤ ꯈꯛꯇꯁꯨ ꯄꯥꯝꯃꯦꯕ ꯑꯗꯨ ꯔꯦꯀꯣꯔꯠꯁꯤ ꯍꯧꯖꯤꯛ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯇꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯦ ꯃꯁꯤ ꯔꯦꯀꯣꯔꯠꯁꯤ ꯑꯦꯚꯥꯏꯂꯦꯕꯜ ꯁꯣꯏ ꯑꯣꯏꯗꯕ ꯑꯗꯨꯅ ꯑꯣꯟꯂꯤ ꯑꯣꯜꯇꯔꯅꯦꯇꯤꯚꯁꯤ ꯑꯩꯈꯣꯏ ꯑꯟꯅꯣꯟ ꯁꯣꯜꯖꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯔꯖꯣꯇꯤ ꯖꯋꯥꯟꯒꯤ ꯇꯧꯕꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯒꯗꯕ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯃꯣꯅꯨꯃꯦꯟ ꯑꯃ ꯁꯥꯔꯒ ꯊꯝꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯅꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯆꯠꯅꯕꯗ ꯃꯗꯨ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏ ꯗꯦꯕꯁꯤꯗ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯈꯨꯕꯝꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏ ꯗꯥꯟ ꯇꯧꯈꯤꯕꯅꯤꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯅꯠꯇꯕ ꯅꯣꯛꯄ ꯈꯦꯕ ꯇꯧꯕ ꯅꯠꯇꯕ ꯌꯥꯝꯅ ꯗꯤꯒꯅꯤꯐꯥꯏꯠ ꯑꯣꯏꯕ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯁꯪꯒꯄꯨ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯒꯗꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯁꯃꯥꯗ ꯁꯤꯈꯤꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯅꯅꯕ ꯋꯥꯈꯜꯂꯣꯟꯗ ꯄꯣꯛꯄ ꯃꯐꯝ ꯑꯃꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯍꯟꯖꯅꯤꯡꯉꯤ ꯃꯗꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯥꯛꯑꯀꯥꯟꯗ ꯀꯃꯤꯇꯤꯒ ꯀꯔꯤꯒ ꯐꯣꯝ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯀꯩꯅꯣꯗ ꯁꯔꯀꯥꯔ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯀꯥꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯃꯗꯨ ꯑꯗꯨꯝ ꯈꯪꯅ ꯆꯠꯂꯛꯀꯅꯤꯅ ꯊꯥꯖꯩ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯅ ꯁꯤꯟꯕ ꯂꯩꯇ ꯁꯤꯟꯗꯕ ꯂꯩꯖꯔꯦ ꯃꯌꯥꯝ
ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒ ꯊꯥꯒꯠꯆꯔꯒ ꯑꯩ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ